ꯀꯔꯤ ꯃꯒꯨꯟꯕꯨ ꯆꯦꯟꯕꯅꯣ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯤꯠꯁꯅꯥ ꯑꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯎꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯃꯁꯥꯗꯨ ꯃꯤꯄꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯥꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯑꯗꯨꯕꯨ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨꯗꯤ ꯀꯟꯁꯤꯜꯂꯛꯄꯅ ꯊꯧꯔꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯤꯠꯁꯅꯥꯒ ꯃꯤꯆꯥꯟꯅꯕꯗꯤ ꯉꯝꯗ ꯃꯃꯥꯏꯗꯨ ꯁꯤꯠ ꯂꯨꯞꯊ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯇꯥꯔꯛꯈꯤꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯧꯖꯪꯕ ꯃꯔꯣꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯏꯔꯤꯕ ꯅꯨꯖꯥ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯃꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯒꯅꯤ ꯃꯇꯥꯒꯨꯝ ꯆꯦꯖꯦꯠ ꯄꯥꯏꯔꯤ꯫ ꯁꯠꯇꯣꯛꯇꯨꯅꯁꯨ ꯂꯧꯊꯣꯛꯂꯨꯗꯦ ꯅꯨꯖꯥ ꯃꯥꯁꯨ꯫ ꯂꯝꯂꯥꯟꯕ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯣꯛꯂꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯝꯃꯨꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ? ꯀꯅꯥꯒꯨꯝꯕꯤꯅ ꯎꯔꯕꯗꯤ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ ꯂꯝꯀꯦꯠꯄ ꯂꯝꯀꯦꯠꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯨꯅ ꯏꯟꯁꯤꯟꯕ꯭ꯔꯥ? ꯊꯋꯥꯏ ꯑꯅꯤꯗꯨ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯇꯧ ꯑꯗꯨ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯕ ꯃꯐꯝ ꯑꯗꯨ ꯏꯆꯦ ꯍꯥꯏꯅ ꯍꯧꯔꯞ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯥꯏꯍꯟꯈꯤ꯫ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯁꯠ ꯌꯦꯡꯂꯛꯏ꯫ ꯑꯋꯥꯡꯂꯣꯝꯗ ꯃꯧꯄꯥꯒ ꯇꯝꯐꯥꯒꯗꯨ ꯃꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯤꯕꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯞꯂꯗꯨꯅ "ꯁꯪꯒꯥꯏ, ꯏꯆꯦ ꯁꯣꯝꯗ ꯂꯩꯌꯦ, ꯁꯣꯝꯗ!" ꯃꯧꯄꯥꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯆꯦꯖꯦꯠ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯛꯇ꯭ꯔꯕꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯅꯨꯄꯥꯗꯨꯗ ꯆꯥꯟꯅꯅ ꯍꯦꯛ ꯃꯃꯤꯠꯇꯨ ꯌꯦꯡꯐꯝ ꯈꯪꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡ, ꯃꯔꯩꯗꯨ ꯇꯠꯂꯤ꯫ "ꯏꯄ꯭ꯋꯥꯅꯤ, ꯑꯁꯤꯗ ꯂꯩꯔꯤ, ꯑꯩꯒꯤ ꯈꯨꯠꯁꯦ." ꯑꯗꯨꯕꯨ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗꯦ꯫ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡꯗꯨ ꯁꯠ ꯀꯣꯝꯊꯣꯔꯛꯏ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯈꯨꯠꯇꯨ ꯃꯁꯥꯅ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠꯅꯗꯤ ꯌꯦꯡꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯂꯦꯛꯋꯛ ꯇꯧꯔꯝꯂꯒ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯛꯇ ꯅꯤꯛꯂꯤꯕ ꯑꯉꯥꯎꯕ ꯂꯥꯛꯅ ꯐꯅ ꯌꯥꯗꯕ ꯂꯝꯍꯦꯟꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯃꯔꯣꯜ ꯑꯃ ꯁꯠ ꯂꯣꯜꯂꯛꯈꯤ꯫ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯔꯝꯕꯤ ꯆꯣꯡꯂꯤꯕ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯤꯍꯨꯜ ꯐꯥꯎꯔꯤꯕ ꯈꯣꯡꯖꯦꯜ ꯑꯗꯨꯅ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯒ ꯊꯧꯖꯪꯕ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯆꯤꯟꯗ ꯁꯠ ꯊꯣꯛꯈꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯨ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯊꯨꯅ ꯌꯦꯡꯂꯛꯏ꯫ ꯉꯛꯂꯔꯦ ꯀꯧꯔꯛꯂꯤꯕ ꯃꯥꯒꯤ ꯃꯤꯡꯂꯦꯟ ꯑꯗꯨꯗ꯫ ꯋꯥꯈꯜ ꯂꯥꯛꯁꯤꯜꯂꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨꯗ ꯃꯁꯥꯒꯤ ꯃꯃꯤꯡ ꯇꯥꯈꯤꯗ꯭ꯔꯤ ꯍꯥꯏꯕꯗꯨ꯫ ꯋꯥꯈꯜ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯛꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯃꯥꯁꯨ ꯄꯤꯔꯥꯡ ꯊꯥꯡꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯅ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯀꯧꯒꯦ ꯈꯟꯅ ꯀꯧꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯊꯧꯖꯪꯕ ꯃꯗꯣ ꯈꯟꯖꯔꯦ꯫ ꯏꯕꯦꯝꯃ ꯃꯥꯅ ꯆꯃꯝꯅꯗꯨꯅ ꯃꯤꯄꯥꯏꯅ ꯀꯤꯖꯅ ꯈꯟꯈꯤꯒꯗꯧꯔꯕ ꯃꯥꯒꯤ ꯃꯇꯧ ꯑꯃꯒꯤ ꯑꯣꯟꯅꯕ ꯃꯥꯏꯀꯩꯗ ꯅꯨꯄꯥ ꯃꯥꯅ ꯏꯕꯦꯝꯃ ꯃꯥꯕꯨ ꯍꯥꯟꯅꯅ ꯈꯪꯂꯦ ꯍꯥꯏꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯃꯗꯣꯝ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯉꯛꯄ ꯃꯤꯄꯥꯏꯕ ꯊꯥꯖꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯅꯨꯄꯥꯗꯨꯕꯨ ꯇꯔꯨ ꯌꯦꯡꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯈꯪꯂꯛꯂꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯂꯦ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯃꯥꯕꯨ ꯍꯥꯟꯅꯅ ꯈꯪꯂꯦ ꯍꯥꯏꯕꯗꯨ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯄꯥꯏꯅ ꯃꯧꯄ꯭ꯋꯥꯒꯤ ꯃꯥꯏꯀꯩꯗꯃꯛ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯃꯁꯛ ꯈꯖꯤꯛ ꯈꯪꯂꯛꯄꯒꯨꯝ ꯇꯧꯕ ꯃꯤꯀꯨꯞꯇꯗꯨꯗ ꯃꯤꯠꯁꯅꯥ ꯑꯗꯨꯗ ꯂꯨꯞꯊꯗꯨꯅ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯤꯠꯁꯅꯥꯗ ꯋꯥꯍꯪ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ, ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯃꯧꯄꯥꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯩꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯃꯧꯄꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯛꯂꯤꯕꯗꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯧꯄꯥꯕꯨ ꯅꯥꯟꯊꯣꯛꯈꯤꯒꯅꯤ ꯃꯇꯥꯒꯨꯝ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯔꯛꯈꯤꯕꯅꯤ꯫ ꯂꯥꯡꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯞꯊꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯗꯣꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯏꯅꯕ ꯅꯠꯇ ꯄꯥꯎꯗꯨ ꯀꯪꯂꯥꯗꯁꯨ ꯌꯧꯕꯅ ꯅꯤꯡꯊꯧꯅ ꯊꯥꯗꯨꯅ ꯌꯦꯡꯁꯤꯟꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯀꯟꯅꯅ ꯈꯪꯕ ꯉꯝꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯈꯪꯏ ꯃꯤꯌꯥꯝꯗ ꯇꯥꯏꯅꯕ ꯇꯦꯟ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯇꯝꯅꯅ ꯀꯥꯞꯄ ꯇꯦꯟꯖꯩꯅꯤ ꯍꯥꯏꯕꯗꯨ꯫ ꯂꯥꯡꯂꯤꯕ ꯃꯤꯌꯥꯝꯕꯨ ꯄꯥꯎꯖꯦꯜ ꯌꯦꯟꯗꯨꯅ ꯇꯞꯊꯍꯜꯂꯤ꯫ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯂꯨꯕ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯍꯜꯂꯛꯇꯨꯅ ꯄꯥꯎꯗꯨ ꯃꯌꯦꯛ ꯁꯦꯡꯂꯕꯗ ꯌꯥꯆꯪꯕꯒꯤ ꯑꯆꯨꯞꯄ ꯃꯤꯀꯨꯞ ꯑꯃ ꯂꯧꯗꯨꯅ ꯃꯃꯧ ꯏꯕꯦꯝꯃꯒ ꯋꯥꯔꯤ ꯇꯧꯔꯝꯕꯗꯨ ꯃꯆꯥ ꯏꯕꯨꯡꯉꯣꯁꯨ ꯌꯥꯎꯔꯔꯦ꯫
Paring henba wadu makha tai. Sokpamakti sokte. Khongjeng adudi sujinkhre haina pomhawi. Kai thaureina haibada. Miyoi sing ado angoba phijena leitengi hai. Adubu madu asengba luwangi midi oiramloi. Angom natana thabak ase tawinaba leite. Changleina adumna kaidoningda tawroi. Taibang khombi isum suklapna hairi. Changleibo aduwaida hojuksu thajaribra. Makhoibu mathawna phai haiduna angomna haiba khuding ilamloi khalliba. Majai bungogi wakaldadi yamna soigani. Changlei bungobu thajaba khakna changlei pomba thajabiganu. Adu khakna wakhal yaudaba changlei di nattabani. Hoi pangde haibadudi lande. Adu basigumba miki thigi thabakti tawramgani haiba thajade. Nupaduna changleibo kan khatpa manba wangang aduda taibang khombi isaw sawgatna hairami. Majai bungona hairabadi pumnamak chumlagani. Wadu hairamduna makui bungoda makuk noladuna phamlambadagi haugat mafam adudagi thoki. Paring henba nupidugi isaw sawgatpa mataw aduda ngaglap yenghawi. Pari yaiba nokmi nokmi machada onsen chaihalap tawna. Karigino wakal itatada khumliba pakhum adubu yaithem. Paring henba mapai bungoda onsen. Chumdabro aina hairidubu. Hai chumlabasu yadi imongna lalabasu chumi. Paring henba pisum suklap mapadi yengi. Adubu pari yaiba noklay. Paring henba su mapadi yenglamba mitiyeng adu taibang khombina chatkhiba maikai adomna thamlay. Pari yaiba sor sangba mo hondoktuna machada haire. Ikhoigi thabaksu panthaba chumde. Hayengi angomgidagi halaklaga numidang asi mifam kauragi haina semsari. Mibarel keba changkhon makhoi pumbana handagi semsarabado ngasi ahing chaksina machit ama hohandanaba pau chelagadobani. Paring henba makok taklap nomduna aduga muktaregida hektamak laina chambasa chumde. Lebak pumba tingadawri kuman kaktani lehogadawba miyam pumba tingadawriba mafam asidana kari aduga lakba phamnaiba makok thongba leitaba magi magi koluptana kari irai laina pumnamak khondoktuna chatpadi chumgadawbana teba. Pari yaiba machana hairiba wado wakhalda munna khalli. Paring henba magi wado makhatai. Numidang semgadawriba lanmi nataba atopa lanmina hayengi nongjagi angomba questionduna thamsi. Muktareina hangdaklabasu khumandamna ma thongduna khumsi. Miyam pumba pullinge khumana khudongchaba lawraklagadi madugi maikai ngakpani haina. Pari yaiba machada yengduna chungnana hanglay. Nangi chungnabu leibra nupa macha. Paring henba mamito amuktang kuptuna khongthang khuding chungi. Mang thak yengduna thangba khongthangdi akhandana punsigi thanglaroi. Namit tarum tarum tawrare mana angom sangai yaurakpado lingjol thoibigi manakta sangai tampa hek yoksilakbaga thaujangba mamaido sat leiduna nakanda chathokdun lotkhibani. Makhoi chatkraba matung phauba thaujangba phanak koina kaithel aduda tarang chadna leikhibani. Nakanda tariba lingjol thoibina kolamba leimaida taduna kairaba chaphua kaiba aduda yengduna. Thaujangba wakhaldo haifam hek khangda angom yoksinbado masa phauba khanghaude. Mayamdu ngasidi irang langlami hayeng usopkidama. Thaujangba ikoi koida manungda sat changlei. Lamyai ka aduda biba kharaga muktarega wari tawrami. Ma lakle khanglabada muktare sauna biba singda yenglamba maithong adu onduna thaujangba bu kausilai. Thaujangba su changsinduna phamthai. Mangda lepliba pingau setliba biba sing adu ubada ngasai mana sana kaithelda ukhiba nupa ani tanakhiba mi sing adu ningsinglei. Khangli mikup asida sana kaithelda tawribado makhoi oiramlani haibado. Adubu wakhaldu khajukti sui. Angom masagi masak takpa natraga machu leitaba phijet leitengda luwangi phijet manba leitengliba mataw aduda. Muktari thaujangbada onsen.
Changlei lakpa ibemana tamlabra changlei ibungo hayengki lalongsi khumanbu tumna loishinba haibasini madugi wahaudo koina ngasi khuman macha ibungobu khudum chalu haina thadokluba bibani adubu oide miki thisingse makhoi kun kunthrabu makhoi yani nangam haline thaujangba piba sing aduda haifet yenglei piba sing adu maru lukthaduna tumin lepli thaujangba muktareida onsen ipana budi hai changlegi lanmi ngasi hingpaisin gani haiduna adubu akupadu mayek singdabana ai lakke haina laklibani adubu lakpa hayeng la nasigi madong lebak bumbana ikhoida mayon silaklabadi kamdoba makhoi bu kibagi nate madugidi wakhaldu khantarabra haijabani muktare khangli akhoigi wado changlei na mayek sengre haiba madugi khudong chaba lauduna kochi kotna haire nangna suna taugi khalamgani haiba khangi adubu khuman majai bemasu hujukti sagai yoli majai bungogi leima oirare aduna nangida makhanduna akhoi budi soklo luwang basu karigi sokani adubu khuman aigi punsigi yaknaba pibarel mawbudi ikhut sipena hatamlaga ai thawai ase tharabasu thakrage thaujamba mana aiba kayagi mate apang basidun leiramba thaujamba nang matang sidadi kanagi khangan yaknaba makhoidi thawna phana lan thengnagadaubani thaujangba mamaido khajik lukthaduna wakhalama tawribado laksinnaba hairi moirangbudi soklidobu natra mikop kharagi mamangda ngasai thaujangbana majaibe ama atombibu khudang paiduna chingduna nakna wari tawi haidana kaithelda ngasi nongmagi leiruriba piba amana tambadagi muktari sitnana khanglabani madugi shumathakta majaibe ama manga leisu thaujangbagi moong matau khangbana pumnamapu question senariba mama ibema sananuna thaujangbagi matangda hangbada manga lei karisu khangda pumnamak haidokhrabani muktari matin amuktang kut yothaduna sok loida thaujangba mathamoido karigino khangda khajik mi paiba pokcheduna haire magi thamoigi wa ama muktareida lakpa changlei bungo thaujangba sor ama hondoi hayingi thaudogasida moirangda sokloi haina amukta hayo muktare thaujangbada munna yengduna lei ma minamladra haina ngasi phawba thajaduna lakbani amana amagi wada hikdoknada changlei lakpa ibema thajadrabasu macha ibungobudi mathamai lomda ngangkhiba wa ngakpa muktareina thajai adubu mikup asidadi muktare madu pumba kaushinakre magi kanaba khak uribu wakhalladuna tanpham asida kanagi khallude muktare khanthabagi matam lauda sat wasak salai aibu thajo changlei ibung moirangbu soklu karigumba ikhutta silam hinduna soklabadi punsida ningba thungdabu oirasan thaujangba muktaregi wasak aduda thajakhrabra nokpi tawjarai mathong khangda isang saugatna thanglakpa khongthang adu magi karomda lakte sangai asida nata leibak asigi maru oiriba hangduna leiriba leimaral tangbal phamliba ka adu thong hangduna changlei taibang khombi kagi akoibada ingan ngana thaliba mairagi mangal aduda uriba mayai tangbal adubu pirang ihauna yengjare inau naurei pukningsu mapuroibana magi wada khajik ngangkhiba dunara adubu oiroida thamoi kanbi manabu karige adugumba kashuk natabu wafam aduda pukningdu tanikkani tablap changsin tangbal adubu khoirumjai sinadri magi mafamdasu miya mamangda adugi matam khajik watlibana mapuroibaga khanaduna yani mapai bungona kanduna leiriba phawbadi leibaga sigining thawoina adumuk palhankhisi haiduna pariyaibagisu apamba amani leibak asida mani ningthau oiringai mikup asidadi magi ibemagi laman singlamge khanjaba macha singnasu yaduna magi wa adubasu ikai khumnajai taibang khombi mitlu pirang thangna thamoida maro lole haying kauba nuktra asigi ya changlakpa matamdagidi leibak ase
ꯄꯨꯡꯂꯥꯡ ꯂꯥꯡꯒꯅꯤ꯫ ꯏꯃꯥ, ꯅꯈꯣꯏꯕꯨ ꯀꯔꯝ ꯂꯩꯅꯔꯤꯕꯒꯦ? ꯏꯪꯅ ꯆꯤꯛꯅ ꯑꯔꯨꯝꯕ ꯋꯥꯈꯜ ꯈꯟꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯅꯠꯇ꯭ꯔꯥ? ꯃꯤꯀꯨꯞ ꯑꯃꯁꯨ ꯏꯃꯥꯕꯨ ꯀꯥꯎꯗ꯭ꯔꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯤꯔꯥꯡ ꯃꯔꯛꯇ ꯅꯣꯛꯃꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ ꯇꯥꯡꯕꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯀꯗꯧꯕꯅꯤ, ꯂꯥꯟꯒꯤ ꯂꯟꯃꯥꯏ ꯆꯨꯝꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯦ, ꯅꯪꯒꯨꯝ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝ ꯉꯥꯛꯀꯅꯤ ꯈꯪꯖꯗꯦ꯫ ꯏꯃꯥꯁꯤꯅ ꯂꯦꯡꯗ ꯂꯩꯕꯤꯔꯝꯂꯒꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯔꯥ ꯆꯦꯠꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯝꯒꯗꯧꯕꯅꯤꯀꯣ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯤꯠꯂꯨꯗ ꯄꯜꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯤꯠꯂꯨ ꯂꯥꯟꯊꯔꯛꯂꯦ꯫ ꯏꯈꯨꯠꯁꯤ ꯈꯛꯇ ꯊꯤꯟꯗꯨꯅ ꯇꯥꯛꯄꯅ ꯑꯩꯒꯤ ꯑꯄꯦꯠꯄ ꯑꯣꯏꯔꯣꯏ꯫ ꯏꯈꯨꯠꯁꯤꯗ ꯈꯨꯠꯂꯥꯏ ꯆꯨꯖꯠ ꯄꯥꯏꯗꯨꯅ ꯂꯥꯟꯕꯨꯛ ꯆꯪꯅꯤꯡꯏ꯫ ꯃꯥꯏꯊꯤꯔꯕꯁꯨ ꯄꯨꯟꯁꯤꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯕꯨ ꯐꯪꯍꯟꯕꯒꯤ ꯇꯧꯒꯦ ꯈꯟꯅ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯄꯥꯝꯕ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯇꯟꯖꯥ ꯃꯤꯀꯨꯞ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯄꯤꯅꯕꯤꯌꯨꯀꯣ ꯏꯃꯥ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯡꯕꯜ ꯑꯗꯨꯗ ꯈꯨꯔꯨꯝꯖꯗꯨꯅ ꯂꯩꯃꯥꯏꯗ ꯅꯣꯟꯊꯩ꯫ ꯅꯗꯣꯝ ꯀꯞꯄ ꯄꯛꯆꯗꯦ, ꯑꯩꯁꯨ ꯀꯞꯀꯦ ꯉꯁꯤꯗꯤ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯄꯨꯝꯕ ꯄꯨꯟꯅ ꯊꯥꯡꯃꯤꯟꯅꯒꯗꯧꯕ ꯅꯪꯒꯅꯤ꯫ ꯅꯪꯅ ꯀꯞꯂꯕꯗꯤ ꯑꯩꯁꯨ ꯀꯞꯀꯦ, ꯅꯪꯅ ꯅꯣꯛꯂꯕꯗꯤ ꯑꯩꯁꯨ ꯅꯣꯛꯀꯦ, ꯑꯗꯨꯒ ꯅꯪꯅ ꯁꯧꯔꯕꯁꯨ ꯑꯩ ꯊꯦꯝꯒꯦ ꯁꯤꯖꯥ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯣꯟꯊꯔꯝꯕ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯇꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯂꯞ ꯊꯥꯡꯗꯨꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯏ꯫ ꯂꯩꯃꯥꯏꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯨꯝ ꯃꯥꯁꯨ ꯂꯩꯕꯥꯛꯇ ꯉꯦꯛ ꯐꯝꯊꯈꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯏꯆꯣꯠ ꯆꯣꯠꯄ ꯃꯃꯤꯠ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯈꯨꯠꯇꯨ ꯁꯠ ꯂꯥꯝꯂꯛꯂꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯤ, ꯍꯥꯏꯌꯨ, ꯀꯩꯗꯧꯁꯤꯒꯦ? ꯄꯤꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄꯨꯟꯅ ꯀꯞꯃꯤꯟꯅꯁꯤ꯫ ꯀꯞꯄꯔꯣꯏ, ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯒꯅ ꯁꯥꯎꯔꯣ, ꯑꯩ ꯊꯦꯝꯃꯒꯦ꯫ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯏꯁꯨꯛ ꯁꯨꯛꯄ ꯄꯤꯁꯨꯝ ꯑꯗꯨ ꯂꯥꯞꯊꯣꯛꯅꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯇꯥꯏꯕꯪꯈꯣꯝꯕꯤ꯫ ꯏꯅꯥꯛꯇ ꯆꯪꯕꯤꯔꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯁꯣꯛꯄꯤꯔꯛꯀꯅꯨ, ꯏꯐꯝꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯀꯧꯕꯤꯔꯛꯀꯅꯨ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ, ꯑꯩꯉꯣꯟꯗ ꯀꯩꯗꯧꯁꯤꯒꯦ? ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯪꯕꯤꯔꯛꯀꯅꯨ꯫ ꯅꯗꯨꯝ ꯋꯥꯈꯜ ꯂꯩꯅ ꯋꯥ ꯌꯥꯝꯅ ꯈꯪꯕꯗꯥꯏ꯫ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯈꯤꯕꯗꯥꯏ ꯇꯥꯏꯕꯪ ꯄꯨꯝꯕ ꯊꯥꯖꯔꯒ ꯅꯪꯈꯛ ꯊꯥꯖꯗꯦ ꯍꯥꯏꯗꯅ꯫ ꯑꯗꯣ ꯑꯩ ꯅꯠꯇꯦ, ꯅꯪꯅꯤ ꯅꯪ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯕꯤꯗꯕ ꯃꯤꯕꯨꯅ ꯍꯦꯟꯅ ꯊꯥꯖꯕꯗꯤ ꯉꯥꯖꯥꯏꯕꯨꯡꯉꯣꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝ ꯃꯆꯤꯟꯗꯨ ꯐꯦꯠ ꯄꯩꯊꯣꯛꯂꯒ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯈꯤ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯅꯣꯛꯃꯤ ꯍꯧꯒꯠꯇꯨꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯑꯣꯏꯅ ꯃꯥꯁꯨ ꯈꯣꯡꯊꯥꯡ ꯀꯂꯞ ꯊꯥꯡꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯈꯥꯝꯂꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯃꯥꯏꯗꯨ ꯍꯟꯅ ꯂꯩꯊꯣꯛꯇ ꯃꯈꯨꯠꯇꯨꯅ ꯀꯟꯊꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ, ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ꯫ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯉꯥꯖꯥꯏꯕꯨꯡꯉꯣ ꯁꯤꯖꯥ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯁꯥꯎꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯗꯨꯅ, ꯅꯪ ꯁꯣꯛꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ? ꯅꯨꯄꯥꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯃꯤ꯫ ꯃꯁꯤ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯍꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯂꯝꯍꯦꯟꯕꯤ? ꯑꯩꯅ ꯀꯩꯗꯧ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯞ ꯊꯥꯗꯣꯛ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯦ ꯁꯥꯎꯁꯤꯟꯅꯩ ꯖꯥꯠꯂꯅꯤ꯫ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯦꯕ ꯃꯃꯥꯏꯁꯦ ꯅꯣꯟꯊꯔꯒ ꯂꯣꯟꯅ ꯅꯣꯛꯑꯦꯅ꯫ ꯑꯩ ꯀꯗꯥꯏꯗ ꯅꯣꯛꯏꯕ? ꯍꯥ? ꯅꯣꯏꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯂꯨꯞꯊꯔꯒ ꯌꯥ ꯅꯣꯛ ꯂꯩꯔꯝꯃꯤ ꯅꯠꯇ꯭ꯔꯣ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯤꯁꯨꯝꯗꯨ ꯁꯝꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯅꯣꯛꯂꯗꯨꯅ, ꯇꯨ ꯑꯃꯨꯛꯁꯨ ꯅꯣꯛꯏꯁꯤ ꯌꯦꯡꯉꯨꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛ ꯅꯣꯛꯃꯤ ꯇꯧꯈꯤ꯫ ꯃꯗꯣꯝ ꯇꯨꯃꯤꯟ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯍꯧꯔꯞ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕ, ꯇꯥꯅꯤꯡꯗꯦ, ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯃꯈꯛꯇꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯁꯨ ꯂꯥꯝꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯆꯣꯏꯗ ꯌꯦꯡꯗꯨꯅ ꯃꯤꯅꯣꯛꯇꯨ ꯃꯥꯡꯍꯟꯗ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯥꯎꯍꯟꯕ,
ꯅꯪꯅ ꯅꯣꯛꯍꯟꯕ, ꯅꯪꯅ ꯀꯞꯍꯟꯕ, ꯅꯪꯅ ꯁꯥꯎꯍꯟꯕ ꯄꯨꯝꯕ ꯊꯃꯣꯏ ꯑꯁꯤꯅ ꯈꯣꯏꯗꯥꯗꯦ ꯍꯥꯏꯕ ꯃꯇꯧ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯀꯝꯗꯧꯔꯤꯅꯣ ꯁꯤꯕꯨ ꯁꯤꯖꯥ? ꯇꯥꯏꯕꯪ ꯈꯣꯝꯕꯤ ꯇꯔꯨ ꯃꯃꯤꯠ ꯑꯅꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯂꯨꯗ ꯌꯦꯡꯖꯔꯛꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯥꯒꯤ ꯁꯤꯖꯒꯤ ꯃꯤꯠꯆꯅꯥꯗ ꯃꯤꯅꯝꯕ ꯌꯥꯎꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯃꯤꯠ ꯈꯛꯇ ꯌꯦꯡꯅꯔꯒ ꯃꯐꯝꯗ ꯄꯤꯔꯤꯕ ꯑꯍꯦꯟꯕ ꯑꯁꯤꯅ ꯀꯔꯤꯅꯣ? ꯅꯅꯥꯛꯇ ꯂꯩꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯔꯥꯡ ꯂꯥꯡꯕ ꯊꯃꯣꯏ, ꯇꯔꯪ ꯆꯠꯄ ꯋꯥꯈꯜ, ꯏꯔꯛꯈꯤ, ꯏꯀꯥꯏꯈꯤ ꯄꯨꯛꯅꯤꯡ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯇꯧ ꯑꯃꯅ ꯅꯪꯒꯤ ꯑꯄꯤꯛꯄ ꯊꯃꯣꯏ ꯑꯗꯨꯗꯗꯤ ꯐꯥꯎꯗꯕ꯭ꯔꯥ? ꯏꯍꯨꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯅꯪꯇꯛꯇꯕ꯭ꯔꯥ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗꯣ? ꯋꯥꯍꯪ ꯑꯣꯏꯅ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯔꯛꯄꯗꯤ ꯉꯁꯤ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯐꯥꯎꯗꯨꯅ ꯂꯩꯅꯕꯗꯤ ꯉꯁꯤꯅ ꯀꯔꯝ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ? ꯇꯝꯊꯣꯛꯂꯨꯗꯦ ꯅꯣꯡꯃꯇ ꯏꯕꯦꯝꯃ ꯃꯥꯁꯨ ꯏꯕꯨꯡꯉꯣ ꯃꯥꯁꯨ ꯑꯅꯝ ꯀꯟꯕ ꯀꯟꯕꯤ ꯁꯥꯗꯨꯅ ꯂꯩꯅꯩ꯫ ꯅꯣꯛꯅꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯊꯃꯣꯏꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯀꯥꯡꯗ ꯉꯝꯁꯨ ꯉꯝꯗꯅ ꯑꯅꯝ ꯀꯟꯕꯤ ꯁꯥꯔꯤꯕꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯇꯧꯗꯣ꯫ ꯊꯃꯣꯏꯅ ꯅꯣꯛꯊꯣꯔꯛꯄꯅ ꯆꯤꯟꯕꯥꯜ ꯃꯥꯒꯤ ꯃꯁꯛ ꯍꯣꯡꯈꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯃꯛ ꯇꯧꯔꯝꯕ ꯏꯕꯦꯝꯃ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨꯃꯁꯨ꯫ ꯏꯇꯧ ꯄꯨꯝꯕꯒꯤ ꯍꯧꯔꯛꯐꯝ ꯃꯆꯥꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕ ꯀꯥꯎꯁꯤꯟꯅꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯒꯅꯨ꯫ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯠꯆꯅꯥ ꯑꯗꯨꯕꯨ ꯀꯅꯥꯅ ꯃꯤꯠꯆꯥꯟꯅꯕ ꯉꯝꯒꯅꯤ? ꯃꯔꯧ ꯆꯥꯎꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯩꯇꯦ꯫ ꯀꯣꯆꯤ ꯀꯣꯠꯄ ꯋꯥꯈꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯩꯅ ꯏꯗꯣꯝ ꯂꯦꯞꯇꯨꯅ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯂꯦꯞꯄꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯑꯣꯏꯗꯦ ꯍꯥꯏꯅ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯖꯔꯛꯏ꯫ ꯏꯀꯥꯏ ꯊꯤꯈꯤ ꯍꯥꯏꯔꯤꯕ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯄꯨꯛꯅꯤꯡ, ꯃꯥꯒꯤ ꯃꯇꯧꯅꯅꯤ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯁꯤꯖꯅꯤ ꯍꯥꯏꯕ ꯀꯥꯎꯍꯟꯗ꯭ꯔꯤꯕ꯫ ꯈꯪꯁꯤꯟꯅꯗ ꯁꯥꯕꯅ ꯅꯇꯧ ꯑꯣꯏꯕ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯇꯧ ꯎꯠꯀꯅꯤ? ꯅꯁꯥꯅ ꯊꯤꯗꯨꯅ ꯈꯪꯒꯦ ꯍꯥꯏꯈꯤꯕꯗ ꯀꯔꯤꯒꯤ ꯋꯥꯀꯠꯂꯤꯕ ꯉꯁꯤꯅ? ꯍꯨꯝꯂꯤ ꯑꯉꯥꯎꯕ ꯂꯝꯇꯥꯒꯤ ꯃꯥꯂꯪꯅ ꯑꯋꯥꯡ ꯃꯈꯥ ꯃꯥꯏꯀꯩ ꯁꯂꯥꯏ ꯄꯨꯝꯕ ꯌꯧꯅ ꯍꯨꯝꯂꯤ꯫ ꯃꯥꯂꯪ ꯃꯥꯒꯤꯁꯨ ꯀꯅꯥꯕꯨ ꯊꯤꯕꯒꯨꯝ ꯃꯥꯏꯀꯩ ꯄꯨꯝꯅ ꯊꯤꯔꯤꯕ꯭ꯔꯥ? ꯃꯥꯒꯤ ꯆꯨꯛꯂꯨꯛꯅꯕ ꯃꯥꯂꯪꯕ ꯂꯝꯕꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯆꯥꯏꯕꯨꯡꯉꯣ ꯃꯆꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ